ꯂꯥꯏꯖ ꯁꯅꯥꯂꯦꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯌꯥ ꯀꯥꯈꯩ ꯇꯥꯔꯒ ꯂꯩ꯫ ꯁꯅꯥꯂꯦꯝꯕꯁꯨ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏꯕ ꯈꯥꯡꯕ ꯑꯣꯏꯅ ꯃꯀꯣꯛ ꯑꯁꯣꯛꯄꯗꯨ ꯈꯪꯄꯥꯏ ꯄꯥꯏꯔꯨꯏ꯫ ꯑꯅꯥꯕ ꯀꯧꯕꯅꯤꯅ ꯁꯅꯥꯂꯦꯝꯕꯁꯨ ꯃꯆꯤꯟꯗ ꯐꯠ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯌꯣꯃ ꯅꯥꯏꯅꯦ ꯁꯤꯗꯤ꯫ ꯂꯥꯏꯖꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯌꯥꯗꯨ ꯁꯠ ꯎꯝꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯤ꯫ ꯁꯅꯥꯂꯦꯝꯕ ꯋꯥꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯂꯥꯏꯖ, ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯑꯩ ꯅꯪꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯌꯥꯝꯅ ꯃꯄꯥꯜ ꯅꯥꯏꯗꯈꯩ ꯅꯨꯡꯁꯤꯌꯦ꯫ ꯆꯣꯛꯊꯕ ꯅꯥꯏꯗꯈꯩ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ꯫ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯕꯁꯨ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯃꯒꯨꯟꯁꯤꯅ ꯍꯦꯜꯂꯒꯗꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕꯅꯤ꯫ ꯆꯤꯝꯕꯥꯜꯊꯣꯡꯗ ꯋꯥꯍꯩ ꯑꯣꯏꯅ ꯇꯌꯥꯡ ꯇꯌꯥꯡ ꯍꯥꯏꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯕꯁꯦ ꯈꯪꯕꯤꯌꯨꯀꯣ ꯂꯥꯏꯖ, ꯅꯪꯅ ꯈꯪꯕꯤꯌꯨꯀꯣ꯫ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯨꯕꯁꯦ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦ, ꯅꯪꯒꯤ ꯅꯔꯥꯜꯅꯤ꯫ ꯑꯗꯨꯛ ꯈꯣꯏꯊꯨꯝꯕ ꯈꯣꯟꯖꯦꯜꯅꯦ ꯅꯪꯒꯤ, ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯐꯨꯛꯇꯨꯅ ꯄꯨꯈꯤꯕ, ꯋꯥꯈꯜ ꯆꯥꯝꯃ ꯆꯥꯝꯃ, ꯋꯥꯍꯪ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯍꯪꯍꯟꯈꯤꯕ ꯅꯪꯒꯤ ꯈꯣꯟꯖꯦꯜꯅꯤ, ꯅꯪꯒꯤ ꯈꯣꯟꯖꯦꯜ꯫ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯈꯤꯕ ꯅꯪꯒꯤ ꯈꯣꯏꯊꯨꯝꯂꯕ ꯈꯣꯟꯖꯦꯜꯗꯨꯅꯅꯦ ꯑꯩꯕꯨ ꯅꯅꯥꯛꯇ ꯇꯠꯇꯅ ꯆꯤꯡꯁꯤꯟꯕꯤꯈꯤꯕꯁꯨ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡꯗꯨꯅꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯊꯧꯅꯥ ꯍꯥꯞꯇꯨꯅ ꯅꯪꯒꯤ ꯃꯥꯏꯀꯩꯗ ꯆꯤꯡꯁꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ꯫ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯨꯕꯁꯦ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦ ꯂꯥꯏꯖ꯫ ꯑꯩ ꯅꯪꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯇꯁꯦꯡꯅ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯁꯥꯟꯇꯤꯁꯨ ꯐꯪꯂꯦ꯫ ꯊꯃꯣꯏ ꯃꯥꯕꯨꯁꯨ ꯊꯦꯝꯕꯤꯔꯦ ꯇꯠꯇꯅ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯅ꯫ ꯑꯗꯨꯕꯨ ꯑꯩ ꯅꯐꯝꯗꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯍꯥꯛꯇꯨꯃꯗꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯃꯨꯟꯗꯨꯅ ꯈꯛ ꯂꯧꯔꯣꯏꯌꯦ, ꯑꯩ ꯂꯧꯔꯣꯏꯌꯦ꯫ ꯅꯪꯅ ꯅꯨꯡꯁꯤꯕꯤꯔꯛꯇ꯭ꯔꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ, ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯁꯤꯕꯤꯔꯛꯂꯒꯅ ꯑꯩꯁꯦ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯄꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯊꯃꯣꯏ ꯑꯃꯗꯤ ꯄꯥꯟꯕ ꯀꯧꯕꯅꯤꯅ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯇꯥꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯃꯛꯇꯤ ꯍꯪꯂꯣꯏ, ꯍꯌꯦꯡꯃꯛꯁꯨ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯣꯏ꯫ ꯅꯪꯅ ꯄꯤꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯔꯛꯑꯣ꯫ ꯅꯪꯒꯤꯗꯃꯛꯇꯤ ꯑꯩ ꯂꯦꯞꯇꯨꯅ ꯂꯩꯒꯅꯤꯌꯦ, ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ꯫ ꯈꯣꯡꯐꯝꯁꯨ ꯆꯦꯠꯅ, ꯑꯗꯨꯃꯛ ꯆꯦꯠꯅ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯀꯅꯤꯌꯦ꯫ ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯅꯣꯟꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩ꯫ ꯃꯥ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯍꯥꯏꯔꯛꯇꯦ꯫ ꯁꯅꯥꯂꯦꯝꯕꯅ ꯂꯥꯏꯖ, ꯇꯥꯗꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ? ꯂꯥꯏꯖ ꯃꯃꯥꯏꯗꯨ ꯑꯃꯨꯛꯇꯪ ꯐꯠ ꯅꯣꯟꯈꯠꯂꯒ ꯁꯅꯥꯂꯦꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯨꯏꯅ ꯃꯤꯆꯥꯟꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯐꯠ ꯅꯣꯟꯊꯈꯤ꯫ ꯑꯗꯨꯒ ꯌꯥꯝ ꯇꯞꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯏꯔꯛꯏ꯫ ꯅꯪ ꯋꯥ ꯉꯥꯡꯕ ꯂꯣꯏꯔꯕꯣ? ꯑꯩꯗꯤ ꯅꯪ ꯂꯣꯏꯗ꯭ꯔꯤꯕ ꯃꯥꯜꯂꯦ, ꯑꯗꯨꯒꯤꯅꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤꯅꯦ꯫ ꯀꯩ ꯍꯥꯏꯕ ꯅꯪꯒꯤꯗꯨꯅ? ꯑꯩ ꯀꯩꯁꯨꯝꯇ ꯍꯥꯏꯖꯗꯦ꯫ ꯁꯅꯥꯂꯦꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯣꯏ, ꯀꯩꯝꯇ ꯍꯥꯏꯗꯕꯒ ꯈꯔ ꯍꯥꯏꯔꯛꯑꯣ꯫ ꯊꯃꯣꯏꯁꯦ ꯍꯤꯗꯥꯛ ꯆꯥꯍꯧꯒꯦ ꯅꯪꯒꯤ ꯋꯥꯉꯥꯡ ꯑꯃꯅ, ꯅꯠꯇ꯭ꯔꯗꯤ ꯑꯅꯥꯕ ꯍꯦꯟꯖꯜꯂꯅꯦꯕ꯫ ꯂꯥꯏꯖ ꯑꯃꯨꯛ ꯏꯉꯛ ꯉꯛꯅ ꯁꯅꯥꯂꯦꯝꯕꯗ ꯌꯦꯡꯂꯒ, ꯍꯥ, ꯍꯤꯗꯥꯛ ꯍꯥꯏꯕ, ꯍꯤꯗꯥꯛ ꯆꯥꯍꯧꯒꯦ ꯍꯥꯏꯕ꯭ꯔꯣ? ꯀꯥꯏ ꯊꯝꯒꯦ? ꯑꯩ ꯃꯀꯨ ꯈꯣꯛꯄꯤꯌꯣ ꯍꯥꯏꯔꯣ? ꯀꯥꯏꯗ ꯊꯝꯒꯦꯕ? ꯂꯥꯏꯖ ꯑꯃꯨꯛ ꯀꯥꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯅꯥꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯦꯕꯜ ꯃꯆꯥ ꯑꯃ ꯊꯥꯔꯤꯕ ꯑꯗꯨꯗ ꯍꯤꯗꯥꯛ ꯈꯔ ꯂꯧꯔꯒ ꯁꯅꯥꯂꯦꯝꯕꯔꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯤꯁꯤꯔꯣ? ꯀꯔꯝꯕꯅꯣ ꯍꯤꯗꯥꯛ ꯃꯍꯤꯁꯤꯔꯣ? ꯍꯥꯏꯔꯛꯑꯣ ꯀꯔꯝꯕꯅꯣꯕ, ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯁꯅꯥꯂꯦꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯀꯔꯝꯕ ꯃꯥꯟꯒꯦ? ꯂꯥꯏꯖ ꯒꯨꯂꯤ ꯁ꯭ꯇ꯭ꯔꯤꯞ ꯑꯃ ꯄꯥꯏꯔꯒ ꯁꯅꯥꯂꯦꯝꯕꯗ ꯎꯠꯂꯒ, ꯁꯤ ꯃꯥꯜꯂꯦ, ꯆꯨꯝꯕ꯭ꯔꯥ? ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯁꯅꯥꯂꯦꯝꯕ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯃꯥ ꯃꯁꯥꯗꯨ ꯅꯣꯔꯃꯦꯜ ꯇꯥꯖꯗ꯭ꯔꯦ꯫ ꯒꯨꯂꯤꯗꯨ ꯁꯨꯛꯌꯦꯡ ꯌꯦꯡꯗꯕꯤ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯥꯅꯦ꯫ ꯂꯥꯏꯖꯗꯤ ꯈꯪꯖꯗꯕꯅꯤꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ, ꯍꯩꯃꯥ, ꯑꯩꯁꯦ ꯌꯥꯝ ꯍꯩꯕꯖꯥꯠꯅꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯐꯥꯔꯕꯣ? ꯂꯥꯏꯖ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯂꯒ ꯉꯥꯏꯍꯥꯛ ꯒꯨꯂꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯅꯥꯂꯦꯝꯕ ꯋꯥꯗꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯩ ꯀꯩꯝꯇ ꯍꯦꯛ ꯍꯥꯏꯖꯔꯣꯏꯀꯣ꯫ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ, ꯌꯥꯔꯕ? ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯕꯣ? ꯂꯥꯏꯖꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯑꯃꯨꯛꯇꯪ ꯅꯣꯝꯃꯤ꯫ ꯑꯗꯨꯒ ꯒꯨꯂꯤꯗꯨ ꯂꯧꯊꯣꯛꯂꯒ ꯁꯅꯥꯂꯦꯝꯕꯗ ꯄꯤꯔꯛꯏ꯫ ꯁꯦ, ꯒꯨꯂꯤꯁꯦ ꯁꯤꯗ ꯂꯩꯔꯦ, ꯆꯥꯔꯣ꯫ ꯑꯩ ꯈꯨꯠꯁꯦ ꯅꯍꯥꯟ ꯈꯔ ꯌꯩꯁꯟꯈꯤꯕꯅꯦ, ꯑꯗꯨꯅ ꯄꯥꯛꯅ ꯂꯦꯡꯕ ꯉꯝꯗ꯭ꯔꯤꯌꯦ꯫
Nang tanjadi ilakera. Hangoibra. Laija amuk tingthoklamba makhutu fat chingsinki aduga guliduda munna yengduna laikri sana lembana yam nungaitaba maongda amuk hanjinna hairei Yareda nangnabu yaningdradi ilano ai chainase adum khangjarage tasengna khutse lengba ngamda tawbani nangna wakhal lana amuk khanbire ai to sum nangonda inbado ikaibagine ai kaisu wakhal lana khanba leitiye nang nari haiba ai su khangeba ado ai indi ilake nang engonda su yenging oi haina hana hayoba sana lemba laijagi wahaiduda tuminna mathanta noi wakhaldana nungshibanasu ngaure tawrise asuk nungshibasibu karino aise semjinkrabra khangde pungau hek ngahale oiba laija amuk tablapna ilage yarabo aidi ngasaidagi ngairabani electriba ayuma thamoise naba sum henjele kamai tawni aide sidorabra khangde sum narai laija khangkau kaurai dada sana lembadi laijagi mataududa gyan ga mangli yam nungshina khara chinglaga khumlai how aina haidi fatte haiba nangna siba panbado fatte haiba nangna naraga leiraga adumaina hairadi aisu sum nungaiteba fatsu fatte aduna hayengkai haiganuko khangaba nangna hairagabu kamaina khangoidoino khange loina ai khange adudi matung manau hairoi hayo sana lemba nokmi hairai ai matung manau sungai hajaroi ai laijana pamdaba thabak amta matung manau sungtau hek toroi yaraba siyoidi yaraba nang laija haifetang nofet ka taurai adubu kuijabadi natte adubu magi aduk nungsiba minoktumadi sana lembanadi uhore laijana ya katho guli se chasallo aduga nava sufanaba sana lemba guli dudaga hanna yengde ma thokpa laijada tarang amada yengduna lei aduga guli ilaklibadu harau chasilli aduga ising bottle adu lauraga laijana sana lembada pithake tauringaida ls karinaga su changlai taunariba mataudu ubada ls karinaga wari sanadana laklambadu thongjil panduda chaplepi laijadi ls oi lakpaduda khangpre khangna ising pairambadu sana lembada khangai haizilli laija pakhatpoi keiboy tawel du lauraga sana lembagi achotpadu fatfat taithokpi aduga gyan amuk la aduna chapleplaga mamit anidu ushinaraga kapning mai mawongda ngahak lei aduga rina hogi mamangda ikaibasu khangli sana lembadi nokmi laabone lae lakta ngairi sana rina amuk laijadu amukka henna ikaikhiba tare khanna wadu amaromda theidorai laija lao mabokane chakse sembiramnasi adugane akhoi nisu chatnaba laijsu ikaina rinaga punna chak isingdu shemba hawi alex sana lembagi manakta changsellaga sana lemba tanaba hairai ibo mitche kwat ke kothok piru lao kaino uhaidaba yenghaidaba khara yenguba urubagine isa se yam hainadre saitana saki hainadaba na ngawre sana lembasu tablapna hairai noi kanana timing chana lao haike somda romance ka loina kari sidi khangdri alex su hande wadu makha adu makhumlai luhongdringaida honeymoon chatpa kangudura nangsu ai wa yang ngangning ko khara gyan tanase mingmakna sana lemba kausale yam hainaroi dori ai yam hainaroi dori haisini wakhal faba nang chalo aswaida karigino nangna khanjeli meyam tubo itu sei aina nungsijabagi wani manadine nungsibidriye khangaba aduga nangna swaida karan ga ta leire alex karemnana khajik noklaga sana lembada hairai hopta bidai tarene dode haha no punokchani yoiba sakta thi haisini asuk fajakraba asuk chamjakraba ichal laijisina nangonda yarakani haibadudi ai mangda fa manglude hoine adunane ngasi fa nupi amta koiba fangda khai lelido alex simbal namadu khajik tingkhalaga hairai ha nupi gi wadine hai kana deibo borlai khoram pareng lengaga leise adudagi hentoktana haidi mido yamandana ne
ꯄꯧꯒꯅꯦ ꯅꯝꯃꯤꯁꯦ ꯑꯩꯅ ꯁꯣꯝꯗ ꯌꯥꯔꯣꯏꯅ ꯌꯥꯕꯤꯗꯕꯩ ꯋꯥꯅꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯗꯤ ꯈꯔ ꯄꯣꯡꯒꯦꯅ ꯄꯣꯡꯂꯤꯅꯦ ꯈꯪꯉꯕ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯛꯑꯣ ꯔꯤꯅꯥ ꯈꯪꯀꯧ ꯀꯧꯔꯛꯏ ꯑꯦꯂꯦꯛꯁ ꯁꯅꯥ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯅꯣꯏꯕꯣ ꯁꯅꯥꯂꯦꯝꯕꯒ ꯑꯦꯂꯦꯛꯁꯀ ꯄꯨꯟꯅ ꯆꯞ ꯃꯥꯟꯅꯅ ꯏꯈꯪ ꯈꯪꯅ ꯈꯨꯝꯂꯛꯏ ꯍꯥꯎꯅꯦ ꯌꯥꯏ ꯇꯥꯏꯌꯦ ꯀꯔꯤ ꯋꯥꯔꯤꯗ ꯃꯨꯜꯂꯤꯅꯣ ꯅꯣꯏꯕꯣ ꯃꯤꯅ ꯀꯧꯕ ꯉꯥꯡꯕꯒꯁꯦ ꯇꯥꯗꯈꯩ ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕ ꯁꯅꯥꯂꯦꯝꯕꯅ ꯅꯤꯌꯥꯏ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯦꯂꯦꯛꯁꯅ ꯑꯃꯨꯛ ꯅꯤꯌꯥꯏ ꯂꯦꯝꯕꯅ ꯑꯩꯁꯦ ꯍꯦꯔꯣ ꯑꯝꯇ ꯀꯨꯝꯃꯣ ꯍꯥꯏꯔꯤꯌꯦ ꯐꯤꯜꯝꯒꯤ ꯑꯗꯨꯗ ꯑꯩꯅ ꯐꯤꯜꯝꯒꯤꯗꯤ ꯇꯜꯂꯦ ꯑꯦꯜꯕꯝ ꯑꯣꯏꯅ ꯀꯨꯝꯒꯦꯅ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯔꯤꯕ ꯂꯥꯏꯖꯗꯤ ꯑꯦꯂꯦꯛꯁꯀꯤ ꯋꯥꯗꯨꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯅꯣꯛꯏ ꯑꯦꯂꯦꯛꯁ ꯂꯥꯏꯖꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯂꯥꯏꯖ ꯀꯩ ꯍꯥꯏꯒꯦ ꯇꯥꯃꯣ ꯑꯦꯂꯦꯛꯁ ꯑꯩꯁꯦ ꯐꯤल्म ꯀꯨꯝꯕꯒ ꯑꯦꯜꯕꯝ ꯀꯨꯝꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯛꯀꯅꯤ ꯂꯥꯏꯖ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯑꯅꯤꯃꯛ ꯄꯛꯀꯅꯤ ꯇꯥꯃꯣ ꯑꯦꯂꯦꯛꯁ ꯑꯦꯂꯦꯛꯁꯇꯤ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯃꯥꯡꯒꯤ ꯁꯥꯏ ꯃꯔꯨ ꯈꯔꯗꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯃꯊꯛꯂꯣꯝꯗ ꯅꯥꯟꯈꯠꯄꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯑꯗꯨꯒ ꯁꯅꯥꯂꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯃꯤꯆꯤ ꯑꯃ ꯐꯠ ꯈꯠꯆꯤꯜꯂꯤ ꯔꯤꯅꯥꯅ ꯅꯣꯏ ꯑꯅꯤꯁꯦ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦ ꯁꯨꯝ ꯌꯥꯔꯦꯀꯣ ꯈꯔ ꯈꯥꯏꯔꯗꯤ ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯍꯧꯔꯣ ꯅꯦꯌꯥꯏ ꯍꯣꯏꯁꯨ ꯆꯠꯂꯒꯦ ꯀꯩꯅꯣ ꯑꯋꯥꯠ ꯑꯄꯥꯗꯣ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗꯅꯦ ꯌꯦꯡꯍꯧꯅꯕ ꯑꯦꯂꯦꯛꯁꯅ ꯆꯥꯛ ꯂꯥꯝꯕꯅꯅꯦ ꯄꯨꯛꯂꯤꯒꯥꯁꯦ ꯇꯠꯂꯕꯅꯤꯅꯦ ꯌꯥꯏ ꯑꯦꯂꯦꯛꯁ ꯋꯥꯗꯨ ꯉꯥꯡꯗꯅ ꯔꯤꯅꯥꯒ ꯂꯥꯏꯖꯒꯅ ꯅꯤꯡꯊꯤꯅ ꯁꯦꯝꯂꯕ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯂꯧꯔꯒ ꯁꯅꯥꯂꯦꯝꯕꯗ ꯄꯤ ꯁꯦ ꯂꯧꯔꯣ ꯁꯠ ꯆꯥꯊꯣꯛꯑꯣ ꯍꯥꯎꯔꯅꯤ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯕ ꯍꯧꯔꯒꯦ ꯁꯅꯥꯂꯦꯝꯕ ꯋꯥ ꯉꯥꯡꯗꯕꯤ ꯄꯨꯈꯝꯗꯨ ꯂꯧꯔꯒ ꯆꯥꯔꯒꯦ ꯈꯟꯅ ꯃꯈꯨꯠꯇꯨ ꯍꯥꯝꯃꯨꯔꯒ ꯄꯨꯈꯝꯗꯨꯗ ꯃꯈꯨꯠꯇꯨ ꯍꯦꯛ ꯊꯥꯡꯒꯠꯂꯛꯄꯒ ꯂꯥꯏꯖꯅ ꯇꯍꯥ ꯀꯧꯔꯛꯏ ꯗꯗꯥ ꯁꯅꯥꯂꯦꯝꯕꯒ ꯔꯤꯅꯥꯒ ꯂꯥꯏꯖꯗ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯑꯦꯂꯦꯛꯁꯇꯤ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯑꯅꯤꯁꯨ ꯆꯥꯔꯨꯒꯨꯝ ꯇꯧ ꯆꯥꯛꯇꯨ ꯁꯥꯏꯅ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ ꯂꯥꯏꯖ ꯃꯣꯏꯒꯤ ꯃꯇꯧꯁꯤꯡꯗꯨꯗ ꯀꯧꯈꯩ ꯀꯧꯔꯨꯔꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ ꯁꯅꯥꯂꯦꯝꯕꯅ ꯂꯥꯏꯖ ꯀꯩ ꯍꯥꯏꯒꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯂꯥꯏꯖ ꯁꯅꯥꯂꯦꯝꯕꯒꯤ ꯋꯥꯗꯨ ꯈꯨꯝꯂꯛꯇꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ ꯔꯤꯅꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯂꯥꯏꯖ ꯀꯩꯗꯧꯔꯒꯦ ꯃꯕꯣꯛꯇ ꯍꯥꯏꯔꯛꯑꯣ ꯂꯥꯏꯖ ꯔꯤꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯗꯨ ꯇꯞꯂꯤ ꯍꯥꯏꯔꯛꯏ ꯃꯕꯣꯛ ꯗꯗꯥ ꯁꯅꯥꯂꯦꯝꯕꯁꯦ ꯃꯈꯨꯠ ꯅꯥꯕꯅꯦ ꯃꯥꯒꯤ ꯃꯈꯨꯠꯁꯦ ꯅꯍꯥꯟ ꯌꯩꯁꯤꯜꯂꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯊꯥꯡꯒꯠꯄ ꯉꯝꯗꯕꯅꯦ ꯃꯥ ꯃꯊꯟꯇ ꯆꯥꯛꯁꯦ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯑꯁꯤ ꯑꯃꯨꯛ ꯅꯥꯔꯣꯏꯗ꯭ꯔꯣ ꯍꯣꯔꯦꯟ ꯉꯁꯥꯏꯁꯨ ꯑꯩꯅ ꯒꯨꯂꯤ ꯏꯟꯕꯤꯕꯅꯦ ꯃꯥ ꯃꯈꯨꯠ ꯅꯥꯏ ꯍꯥꯏꯌꯦꯅ ꯑꯦꯂꯦꯛꯁ ꯆꯥꯔꯝꯕ ꯆꯥꯛꯇꯨ ꯈꯪꯍꯥ ꯍꯥꯏ ꯁꯅꯥꯂꯦꯝꯕꯁꯨ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯑꯦꯂꯦꯛꯁꯇꯗꯤ ꯃꯥ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯕꯨ ꯔꯤꯅꯥꯒꯤ ꯃꯃꯥꯡꯗꯗꯤ ꯃꯃꯥꯏꯗꯨ ꯊꯥꯡꯒꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯑꯦꯂꯦꯛꯁꯅ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯏ ꯂꯥꯏꯖ ꯀꯔꯝꯕ ꯍꯤꯗꯥꯛꯅꯣ ꯁꯅꯥꯂꯦꯝꯕꯅ ꯆꯥꯈ꯭ꯔꯤꯁꯦ ꯆꯥꯛꯆꯥ ꯃꯥꯡꯗ ꯃꯥꯕꯨ ꯍꯤꯗꯥꯛꯀ ꯆꯥꯕ꯭ꯔꯣ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯀꯔꯝꯕꯅꯣ ꯌꯦꯡꯒꯦ ꯅꯪꯅ ꯄꯤꯖꯈꯤꯕꯗꯣ ꯀꯔꯝꯕꯅꯣ ꯄꯨꯊꯣꯔꯛꯑꯣ ꯁꯅꯥꯂꯦꯝꯕꯁꯨ ꯍꯧꯖꯤꯛꯇ ꯏꯉꯛ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯂꯩ ꯋꯥꯈꯜꯗꯅ ꯐꯖꯅ ꯆꯣꯞꯄꯦ ꯑꯩꯗꯤ ꯁꯤꯔꯦꯗ ꯏꯀꯥꯏꯕꯅ ꯑꯗꯨꯁꯨ ꯅꯤꯌꯥꯏꯒꯤ ꯃꯥꯡꯗ ꯑꯩꯗꯤ ꯉꯁꯥꯏꯈꯩ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯕꯨ ꯀꯩ ꯍꯤꯗꯥꯛꯀ ꯆꯥꯈꯤꯖꯥꯅꯣꯅꯦ ꯑꯁ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯄꯦꯜꯂꯕ ꯀꯜꯂꯤꯗꯀꯣ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯃꯌꯥꯏꯁꯦ ꯀꯜꯂꯤꯗꯀꯣ ꯀꯩ ꯆꯥꯈꯤ ꯀꯩꯗꯧꯒꯤ ꯍꯥꯏꯕ ꯐꯥꯎ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯍꯧꯗꯦꯗ ꯂꯥꯏꯖ ꯇꯞꯂꯤ ꯇꯦꯕꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯒꯨꯂꯤ ꯁ꯭ꯇ꯭ꯔꯤꯞꯇꯨ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯑꯦꯂꯦꯛꯁꯇ ꯑꯣꯟꯁꯤꯜꯂꯒ ꯁꯤꯁꯦ ꯂꯥꯜꯂꯕꯣ ꯇꯥꯃꯣ ꯑꯦꯂꯦꯛꯁ ꯑꯩꯅ ꯄꯤꯖꯈꯤꯗꯣ ꯑꯦꯂꯦꯛꯁ ꯃꯌꯥ ꯀꯥꯔꯒ ꯂꯥꯏꯖꯅ ꯄꯥꯏꯔꯤꯕ ꯒꯨꯂꯤꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯅꯥꯂꯦꯝꯕꯗ ꯌꯦꯡꯉꯤ ꯁꯅꯥꯂꯦꯝꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯂꯥꯏꯖꯅ ꯄꯥꯏꯔꯤꯕ ꯒꯨꯂꯤꯗꯨꯗ ꯃꯌꯥ ꯀꯥꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯦꯂꯦꯛꯁꯀ ꯁꯅꯥꯂꯦꯝꯕꯒ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯔꯤꯅꯥ ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯑꯦꯂꯦꯛꯁ ꯒꯨꯂꯤ ꯍꯥꯏꯁꯦ ꯂꯥꯜꯂꯕꯣ ꯍꯩꯃꯥ ꯀꯔꯤ ꯉꯥꯡꯅꯣꯅꯦ ꯇꯥꯗꯦꯅꯦ ꯃꯁꯦ ꯑꯦꯂꯦꯛꯁ ꯅꯤꯌꯥꯏ ꯇꯥꯏꯌꯦ ꯆꯨꯝꯃꯦ ꯁꯤꯁꯤꯅꯦ ꯌꯥꯝ ꯆꯨꯝꯅ ꯄꯤꯖꯔꯝꯃꯦ ꯂꯥꯏꯖꯒ ꯔꯤꯅꯥꯒꯗꯨ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ ꯒꯨꯂꯤꯗꯨ ꯆꯨꯝꯃꯦ ꯍꯥꯏꯕꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯑꯦꯂꯦꯛꯁꯅ ꯅꯤꯌꯥꯏ ꯂꯥꯏꯖ ꯅꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯣ ꯊꯦꯡꯉꯦ ꯑꯩ ꯂꯦꯝꯕꯁꯦ ꯆꯥꯛ ꯀꯣꯟꯅ ꯏꯟꯕꯤꯍꯧꯔꯒꯦ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯦ ꯃꯥꯗꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯒꯨꯂꯤ ꯑꯃ ꯆꯥꯗꯧ ꯋꯥꯠꯂꯤ ꯃꯥꯗꯤ ꯆꯥꯛ ꯆꯥꯗꯧꯕ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯒꯨꯂꯤ ꯑꯃ ꯂꯩꯔꯤꯌꯦ ꯆꯥꯗꯧꯕ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯄꯤꯖꯔꯒꯦ ꯔꯤꯅꯥꯅ ꯌꯥꯔꯗ꯭ꯔꯅꯦ ꯁꯅꯥꯂꯦꯝꯕꯅ ꯌꯥꯔꯅꯤꯌꯦ ꯅꯤꯌꯥꯏ
ꯁꯅꯥꯂꯦꯝꯕ ꯂꯥꯏꯖꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯂꯥꯏꯖ ꯅꯤꯌꯥꯏꯒ ꯆꯠꯅꯕ ꯇꯧꯔꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯒ ꯔꯤꯅꯥꯒꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯦꯂꯦꯛꯁ ꯁꯅꯥꯂꯦꯝꯕꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯁꯅꯥꯂꯦꯝꯕꯁꯨ ꯑꯃꯨꯛ ꯆꯥꯛ ꯄꯨꯈꯝꯗꯨ ꯂꯧꯔꯒ ꯆꯥꯕ ꯍꯧꯏ꯫ ꯑꯦꯂꯦꯛꯁꯅ ꯀꯩꯅꯣ ꯈꯨꯠꯇꯣ ꯀꯩꯝꯇ ꯇꯧꯔꯣꯏꯗ꯭ꯔꯣ? ꯑꯩꯕꯨ ꯆꯥꯛ ꯑꯝꯇ ꯏꯟꯈꯤꯗ꯭ꯔꯣ ꯇꯧꯔꯤꯁꯦ? ꯆꯥꯛꯇꯣ ꯑꯝꯇ ꯇꯨꯃꯤꯟꯅ ꯆꯥꯎꯅ꯫ ꯆꯥꯒꯦ ꯑꯩꯈꯣꯏꯕꯨꯗꯤ ꯇꯨꯃꯤꯟꯅ ꯆꯥꯒꯦ, ꯒꯨꯂꯤ ꯏꯟꯕꯤꯅꯕ ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ ꯇꯨꯃꯤꯟꯅ ꯆꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯇꯥꯅꯤꯡꯗ꯭ꯔꯦ, ꯇꯣꯛꯑꯣ, ꯆꯥꯛꯁꯦ ꯑꯝꯇ ꯆꯥꯁꯦ ꯀꯩꯗꯧꯔꯒꯦ? ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦꯀꯣ ꯑꯩ꯫ ꯏꯃꯥ ꯏꯄꯦꯝꯃ, ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯦ꯫ ꯈꯨꯠ ꯅꯥꯕꯁꯦ ꯑꯣꯇꯨ ꯆꯥꯅꯕ ꯑꯣꯏꯔꯦꯀꯣ? ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯦ, ꯅꯇꯨꯅ ꯏꯜꯂꯕꯅꯤ ꯁꯥꯗꯅ ꯀꯩꯝꯇ ꯇꯧꯗꯕ ꯅꯪꯅ ꯑꯣꯇꯨꯒ ꯆꯥꯔꯤꯅꯦꯕ꯫ ꯍꯨꯒ ꯏꯜꯂꯛꯑꯁꯨ ꯅꯪꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯊꯛꯈꯤꯗꯧꯔꯤꯅꯦ꯫ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯅꯈꯨꯠꯇꯨꯅ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯅꯥꯔꯛꯏꯕ? ꯅꯅꯥꯏ ꯑꯩꯕꯨ ꯗꯣꯛꯇꯔꯒ ꯀꯧꯔꯨꯁꯨ ꯍꯥꯏꯕ꯭ꯔꯣ? ꯁꯅꯥꯂꯦꯝꯕ ꯑꯦꯂꯦꯛꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯛꯈꯨꯝꯗꯨ ꯆꯥꯎꯅ ꯆꯥꯎꯅ ꯍꯨꯛꯇꯨꯅ ꯆꯥꯛꯇꯨ ꯀꯤꯠ ꯀꯤꯠ ꯅꯝꯂꯒ ꯆꯥꯏ꯫ ꯃꯇꯧꯗꯨ ꯑꯦꯂꯦꯛꯁꯇꯗꯤ ꯍꯦꯟꯅ ꯂꯛꯅꯅꯤꯡꯕ ꯑꯣꯏꯅ ꯊꯣꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯆꯥꯛ ꯂꯥꯝꯕꯒ ꯀꯩꯒ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯁꯅꯥꯂꯦꯝꯕ ꯋꯥꯈꯜꯗ ꯗꯁꯥ ꯍꯥꯏꯁꯦ ꯁꯤꯅꯤꯅꯦ, ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯑꯣꯇꯨꯗ ꯇꯥꯏ꯫ ꯄꯦꯟ ꯀꯤꯂꯔꯒꯨꯝꯕ ꯑꯣꯏꯔꯝꯂꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯑꯁꯤꯒꯤ ꯍꯧꯗꯣꯡ ꯃꯥꯟꯕꯁꯤꯅ ꯀꯥꯎꯗ꯭ꯔꯤꯐꯥꯎ ꯍꯦꯛ ꯑꯗꯨꯝ ꯂꯛꯅꯔꯅꯤ ꯇꯧꯔꯤꯁꯦ꯫ ꯁꯅꯥꯂꯦꯝꯕ ꯑꯃꯨꯛ ꯈꯤꯇꯪ ꯅꯣꯛꯂꯒ ꯗꯁꯥ ꯇꯥꯕ ꯅꯠꯇꯦ, ꯃꯔꯨꯞ ꯐꯥꯎꯕꯒꯨꯝꯕꯅꯤ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨꯅ ꯒꯨꯂꯤꯒ ꯏꯟꯕꯤꯔꯝꯂꯤꯁꯦ꯫ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯅꯨꯡꯇꯤꯒꯤꯕꯨ ꯏꯟꯕꯤꯅꯤ ꯍꯥꯏꯔꯗꯤ ꯑꯣꯇꯨ ꯑꯣꯏꯔꯁꯨ ꯅꯨꯡꯇꯤꯒꯤ ꯅꯣꯛ ꯅꯣꯛꯇꯅ ꯑꯗꯨꯝ ꯆꯥꯖꯒꯦ꯫ ꯁꯣꯝꯗ ꯍꯔꯤꯒꯤ ꯃꯄꯥ ꯃꯥꯡꯒꯣꯜꯖꯥꯎꯅ ꯃꯌꯥꯏ ꯀꯥꯗꯨꯗ ꯔꯤꯅꯥꯒꯤ ꯅꯨꯄꯥ ꯇꯣꯝꯕꯒ ꯂꯥꯏꯖꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯣꯏꯗꯥꯡ ꯌꯥꯎꯅ ꯄꯨꯟꯅ ꯀꯥꯗꯨꯗ ꯐꯝꯃꯤꯟꯅꯩ꯫ ꯃꯥꯡꯒꯣꯜꯖꯥꯎ ꯇꯞꯅ ꯋꯥꯗꯨ ꯍꯧꯗꯣꯔꯛꯏ꯫ ꯂꯩꯃ, ꯅꯪꯕꯨ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ? ꯏꯇꯩꯕꯨꯡꯉꯣ, ꯍꯥꯃꯨ ꯍꯥꯏꯗꯨꯅꯤ꯫ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗꯦ꯫ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯁꯣꯟ ꯁꯣꯟꯅ ꯂꯩꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯅꯤ, ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ ꯍꯥꯏꯅꯔꯤꯕꯁꯦ꯫ ꯅꯪꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯦ ꯀꯔꯤꯁꯨ ꯅꯣꯏꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕ꯫ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯂꯣꯏꯗꯥꯡꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯩꯊꯣꯛꯂꯒ ꯂꯩꯈꯤ꯫ ꯃꯥꯡꯒꯣꯜꯖꯥꯎ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯣꯝꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯩꯅ ꯃꯥꯁꯨ ꯀꯅꯥ ꯅꯠꯇꯦ ꯈꯟꯅ ꯌꯥꯎꯍꯟꯕꯅꯤ ꯂꯩꯃ꯫ ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ꯫ ꯀꯔꯤꯅ ꯐꯩ ꯀꯔꯤꯅ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯅꯪ ꯃꯨꯟꯅ ꯈꯜꯂꯒ ꯄꯥꯎꯈꯨꯝꯗꯣ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ꯫ ꯌꯥꯅꯤ ꯏꯇꯩ ꯏꯕꯨꯡꯉꯣ, ꯀꯔꯤ ꯋꯥꯐꯝꯅꯣ? ꯆꯤꯡꯅꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯃꯥꯡꯒꯣꯜꯖꯥꯎ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯦ ꯅꯪꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯅꯤ, ꯅꯣꯏꯒꯤꯗꯃꯛꯇ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯨ꯫ ꯑꯩꯒꯤ ꯏꯆꯥ ꯍꯔꯤꯗꯥꯁꯀꯤꯗꯃꯛꯇ ꯏꯆꯥ ꯂꯥꯏꯖꯁꯦ ꯏꯃꯧ ꯑꯣꯏꯅ ꯅꯐꯝꯗꯒꯤ ꯄꯤꯌꯨ ꯍꯥꯏꯅ ꯅꯤꯖꯒꯦ ꯂꯩꯃ꯫ ꯑꯩ ꯏꯆꯥꯒꯤꯗꯃꯛꯇ ꯏꯆꯥ ꯂꯥꯏꯖꯕꯨ ꯌꯨꯝꯁꯤꯒꯤ ꯑꯣꯏꯅ ꯁꯥꯒꯩꯁꯤꯒꯤ ꯑꯣꯏꯅ ꯃꯧ ꯑꯣꯏꯅ ꯅꯤꯖꯒꯦ꯫ ꯏꯆꯥ ꯂꯥꯏꯖꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯏꯆꯥ ꯍꯔꯤꯗ ꯂꯨꯍꯣꯡꯂꯁꯦ꯫